ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯏꯗꯋꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯤꯛꯁꯅꯥꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯅꯥ ꯇꯨꯝꯂꯤꯕꯒꯤ ꯀꯅꯥ ꯍꯤꯞꯂꯤꯕꯒꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯣꯝꯅ ꯑꯕꯤꯛꯁꯅꯥꯅ ꯆꯪꯂꯛꯄꯗ ꯄꯣꯏꯅꯥꯕ ꯃꯇꯩ ꯃꯅꯥꯎꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯇꯥꯟ ꯆꯠꯂꯦ ꯆꯥꯏꯗ ꯑꯩꯅ ꯍꯦꯛ ꯆꯠꯅꯤꯡꯕ ꯀꯥ ꯍꯥꯏꯕꯗꯨ ꯁꯤꯅꯩ ꯑꯣꯏꯔꯦ꯫ ꯑꯁꯣꯝꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥꯗ ꯇꯞꯅ ꯅꯥꯟꯊꯔꯛꯂꯤ꯫ ꯑꯁꯣꯝꯅ ꯅꯥꯟꯊꯔꯛꯄ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥ ꯑꯗꯣ ꯂꯦꯡꯂꯤ ꯇꯧꯔꯛꯏ꯫ ꯑꯕꯤꯛꯁꯅꯥꯅ ꯍꯣ ꯆꯩꯅꯥꯈꯣꯜ ꯈꯔꯗꯤ ꯐꯪꯂ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯆꯤꯡꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯆꯤꯡꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯑꯕꯤꯛꯁꯅꯥꯅ ꯄꯣꯏꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯥꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯄꯣꯏꯅꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯂꯦꯡꯉꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯅ ꯆꯤꯡꯊꯣꯛꯂꯤꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯇꯁꯦꯡꯅ ꯁꯤꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯂꯦꯡꯉꯛꯄꯗꯒꯤ ꯁꯤꯗꯦꯍꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯤꯛꯁꯅꯥꯅ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯏꯅꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯄꯣꯏꯅꯥꯕꯒꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅꯃꯛꯇꯒꯤ ꯃꯍꯥꯛꯅ ꯄꯨꯟꯁꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯣꯏꯗꯧꯗ ꯂꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯈ꯭ꯔꯤ꯫ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯂꯩꯔꯝꯕ ꯑꯕꯤꯛꯁꯅꯥ ꯍꯧꯖꯤꯛꯇꯤ ꯄꯣꯏꯅꯥꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤꯡ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤꯅ ꯄꯨꯟꯁꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯇꯣꯛꯈꯤꯕꯅ ꯃꯍꯥꯛ ꯇꯦꯛꯈꯠꯂꯤ꯫ ꯉꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗꯒꯤ ꯆꯤꯡꯕꯗꯨꯗꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯆꯤꯡꯕꯅꯤ꯫ ꯍꯟꯗꯛ ꯃꯨꯛꯀꯤ ꯑꯁꯤꯅ ꯆꯍꯤꯗ ꯑꯣꯏꯅ ꯆꯤꯡꯂꯛꯄꯅꯤꯅ ꯑꯕꯤꯛꯁꯅꯥ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯥ ꯈ꯭ꯔꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡꯗꯣ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯣ ꯏꯍꯩ ꯍꯩꯅꯗꯕ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯏꯇꯟ ꯇꯟꯊꯕ ꯅꯤꯡꯀꯣꯛ ꯂꯥꯎꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕ ꯀꯌꯥ ꯑꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯛꯂꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯁꯥ ꯆꯣꯛꯊꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯃꯈꯣꯏꯗ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯁꯨꯃꯥꯡ ꯊꯦꯡꯂꯣꯡ ꯃꯅꯤꯡ ꯃꯌꯥꯁꯤꯡ ꯑꯗꯨꯗ ꯆꯦꯡ ꯈꯔ ꯑꯃꯗꯤ ꯃꯩꯇꯥꯟꯒꯤ ꯃꯀꯨꯝꯁꯤꯡ ꯂꯩꯃꯥꯏꯗ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯊꯣꯏꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯊꯣꯏꯕꯁꯨ ꯑꯩ ꯂꯥꯛꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯊꯣꯏꯕꯁꯨ ꯂꯥꯛꯈꯤ꯫ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯏꯁꯣꯟ ꯁꯣꯟꯗꯕ ꯁꯣꯟꯗꯝ ꯅꯥꯗꯝꯕ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯣꯏꯅꯃꯛ ꯁꯤꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯆꯨꯞꯊꯣꯛꯈ꯭ꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯀꯧꯁꯟꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨ ꯀꯧꯁꯟꯕ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯨꯞꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯆꯨꯞꯈ꯭ꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯆꯤꯡꯊꯣꯛꯄꯗ ꯃꯍꯥꯛꯇꯤ ꯁꯤꯀꯪꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯏꯇꯣꯝꯇꯅꯗꯤ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩꯒ ꯈꯪꯅꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯤꯔꯤ ꯆꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯝꯗꯅꯕ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯇꯧꯔꯛꯀꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯍꯞꯇꯥ ꯑꯃ ꯊꯥ ꯑꯃ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯊꯪ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯛꯇꯨꯅ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯒꯅꯤ꯫
मरमदी हौजिक हौजिक लेरिबा नखोइगी पुंसी असे असुकी मतिक तेनख्रे अमत याउद्रबगुंबनी तानबु चाद्रबदी ngasi hayengsida ama anidi satkiba yari haiduna amaiba thoibana poinabagi mapabungda wari sarakli wafam adu tabada poinabagi mapabungdi mai hongna saukri masi punamak magi abiksana haibuna torokpa soduna oiramgani mana thabak ama tawba matamda aina tawbani maibra tawbani haibasi khanganabagidamakta thabak amamamdi loinamak toramli magi se usitribani aikhoina kari tawba ngamjaragadagi haibaki mawni aduna itaw thoi chaningba paisa changsino aigiri eigi isa imausin kallaga loire aduna nangna thopa tawduna ngasi hayeng asida layado khurumnaba tawsi magi abiksana haibasi masida khara thuna hatkrabadi phagadabani adumna hairpada amaiba thoibana phare itaw adudi nahana haibagi matungina hayengmak thabakase pangthoknanabagidamakta tawrasi करियुम कांदा अखोइना महाबु माइथिबा पिबा ngamkhidabasु yai adubu nakhoigi thawai meyaldi khara makhaydi chinghougani thabak asida khara tapthakhiba taragadi nakhoigi imung asida leiriba misingse awana misi mina nangakadoribani aduna hayengmak thabak ado pangthoknabagidamakta ai mathang mathang pau pi khraki aduga tawgudoriba thabak sing asida changadaba potlam teram sing ado ai itawda iduna piramlagi asomna hairaga poinabagi mapabung aduta lai khurumbada changadaba polam cheram punamak sem saranabagidamakta chi amada iduna piramle masigi matung amaiba thoiba mayumlomda amaiba ababu korunabagidamakta chatkhri asomna tawduna ayuki matamado haukhri somda abiksanadi harau mathoi kana masa khring khring launa leiri adhomdana kari kamdori kari torokani haibasi abiksana kari su khanjiluba leiti masigi matung nungthalgi matam wasalaklabada abiksana na lekai adugi leiriba sanjabung aduda khulgi ahal mayam ama phamduna wari watai sadariba sing adugi marakta mahaksu laktuna yauri matam aduda mayam sing aduna abiksana gi phattabado kari su khangbanati abiksana awana piruriba imungdu khatamakni khanglibasi lekai adugi ahalsingna abiksana lakpada abiksana nang lakpa yamna phari he kariyum tang tanasilaune kari warabano hasibu ana teda sumdobani ngai ko lekai asida leiriba mi makhaisi handakti ana layong khangdana narakpa maram sadana hekta maksokpa kayama torok ledana hairi kanogi poinabadusu kananu amana lai thachalle haibra heloi kapsalle haibra karinoma tawdana yamna kana nakhra malene nangna su tainadana phan khibudu hoi ai khangjawi adudo ngarang numidang si makhoigi yumda maiba ma changaklaga makhoigi yumgi mi punamakti thawai punamak laukhra male maibadu khudo wa sanaba mi wara male aduna mana thawai mirel punamak khoidu da hapuna pukhraga thawai jamda thambiramdra male amai magi punsi singdu amaiba singduna chupthokhrabani amaiba dudi chahi chamchani di punsi rane dana haidine natine madubu hektamak jabraba biksana nangbo kadai adumana kadai yaradagi adumana migi punsi bu singthokpa yaradi singthoga khoi chahi lising kun hena punsi ragine madu ukhagi chinthoki pangangang jari bai buduni hektamak jabanati mamang thakta leiramba amaiba sing amadi hojik leiriba maiba sing madu ngamba haunaba nati kadai miki khoido wa sanaba haibasidi magi thawai adu chatkidanaba phajallaga khoido namsillaga thambadu buni adusune yamna wana mido leigadoribani madu satpa ngamdrabadi patlasu patna adumak leigadoribani hingle aibatani khakadoriba pangal thaunagati karibata pokadaba natre hoine aikoi so to manya taine khoido wa sanaba miri pa kheda sidi pit holaga adumak leyen hai mapan thaurang loire adana thangtoke toraga na sore holakpa adegi amuk sirapoi ningdra mapan thaurang loire adana thangtoke toraga na loe khurakpa adumana tawduna ningjing mangjing leydana hainaribani aduga hojiki poinaba hariba ibungo sigi yumda changakliba maiba sidi khara haira male hei mana tawriba thabak asidi adugumbagi khudu wadu natra male
ꯃꯤꯒꯤ ꯄꯨꯟꯁꯤꯁꯤꯡꯁꯤ ꯃꯥꯅ ꯆꯤꯡꯊꯣꯛꯂꯒ ꯃꯤ ꯑꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯆꯍꯤꯗꯨ ꯃꯉꯣꯟꯗ ꯍꯥꯞꯆꯜꯂꯒ ꯃꯁꯥ ꯃꯎ ꯈꯤꯡ ꯈꯤꯡ ꯂꯥꯎꯅ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯕꯤꯛꯁꯅꯥ ꯅꯪꯁꯨ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯂꯝꯃꯅꯤ ꯅꯍꯥ ꯑꯣꯏꯔꯒ ꯁꯨꯝ ꯂꯩꯔꯤꯕꯁꯤꯅꯤꯅꯦꯀꯣ ꯍꯣꯏ ꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯊꯕꯛ ꯑꯋꯥꯕ ꯁꯨꯗꯕꯁꯤꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯪ ꯊꯕꯛ ꯑꯋꯥꯕ ꯁꯨꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯝꯄꯣꯠꯄꯨ ꯈꯣꯏꯕꯅꯦ ꯂꯧꯔꯥꯡꯕꯨ ꯁꯨꯕꯅꯦ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯅꯪꯕꯣ ꯍꯣꯏ ꯑꯗꯨꯗ ꯋꯥꯈꯜ ꯈꯔ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨꯝꯗꯤ ꯆꯨꯝꯃꯤꯍꯦ ꯃꯤꯑꯣꯏꯕꯁꯤ ꯋꯥꯈꯜꯅ ꯍꯤꯡꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯗꯤ ꯍꯛꯆꯥꯡꯁꯨ ꯅꯧꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯁꯥꯎꯕ ꯃꯥꯜꯂꯦ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯁꯪꯒ ꯆꯥꯎꯕ ꯏꯃꯨꯡꯅꯤꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯔꯛꯂꯒꯅꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯇꯥꯟꯅꯔꯒ ꯀꯩꯅꯣꯝ ꯇꯧꯅꯦꯅ ꯍꯥꯏ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯊꯋꯥꯏ ꯆꯨꯞꯈ꯭ꯔꯤꯕ ꯑꯃꯥꯏꯕꯗꯨ ꯁꯤꯀꯪꯅꯔꯒ ꯁꯤꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯕꯨ ꯇꯥꯏꯅꯦ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯀꯪꯍꯜꯂꯕ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯀꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯄꯥꯕꯣꯛ ꯑꯣꯏꯅꯕ ꯐꯤꯗꯥ ꯊꯥꯕ ꯆꯠꯂꯗꯧꯕꯅꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯕꯤꯛꯁꯅꯥꯅ ꯀꯔꯤ ꯃꯥꯏꯕ ꯈꯔ ꯇꯥꯟꯅꯔꯅꯤ ꯍꯥꯏꯕ ꯑꯩꯅ ꯁꯤꯗ ꯏꯍꯤꯡ ꯍꯤꯡꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯉꯥꯛꯊꯣꯛꯆꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯤꯛꯁꯅꯥ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯃꯥ ꯑꯕꯤꯛꯁꯅꯥ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯕꯤꯛꯁꯅꯥꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯣ ꯃꯌꯥꯝ ꯑꯩꯁꯤ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯤꯛꯁꯅꯥꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯕꯤꯛꯁꯅꯥꯁꯤ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯑꯍꯜꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯅꯃꯥꯗ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯨꯈꯝꯗꯒꯤꯅ ꯃꯍꯥꯛꯀꯤ ꯅꯤꯡꯖꯣꯟ ꯐꯥꯎꯕ ꯌꯥꯡꯂꯦꯟꯂꯣꯝꯗ ꯅꯥꯟꯊꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯅꯥꯟꯊꯩ ꯍꯥꯏꯕꯁꯤ ꯑꯩ ꯊꯦꯡꯅꯔꯕꯅꯤ ꯃꯗꯨ ꯃꯥꯒꯤꯗꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯨꯞꯄ ꯆꯍꯤ ꯆꯨꯞꯄ ꯃꯥꯜꯂꯤ ꯐꯩ ꯇꯧꯁꯤꯅꯨ ꯃꯥꯅ ꯂꯥꯏꯔ ꯑꯅꯪꯁꯤꯡꯗꯒꯤ ꯇꯧꯕꯗꯤ ꯇꯧꯕꯅꯤꯗꯣ ꯃꯤꯒꯤ ꯄꯣꯏꯅꯥꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯕꯗꯤ ꯃꯊꯋꯥꯏ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯃꯥꯒꯤ ꯄꯣꯏꯅꯥꯕ ꯍꯥꯏꯕꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯤ ꯁꯪꯒ ꯄꯪꯒ ꯆꯥꯎꯔꯕ MLA ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯅ ꯁꯧ ꯁꯥꯔꯤꯕ ꯏꯃꯨꯡꯅꯤ ꯄꯩꯁꯥꯁꯤ ꯀꯔꯣꯔꯗꯒ ꯄꯥꯏꯕ ꯅꯠꯇꯦ ꯂꯥꯛ ꯀꯔꯣꯔ ꯃꯤꯂꯤꯌꯟꯗ ꯄꯥꯏꯔꯤꯕ ꯏꯃꯨꯡꯅꯦꯕ ꯂꯥꯏꯔ ꯁꯟꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯅꯤꯄꯨꯔꯁꯤꯗ ꯃꯈꯣꯏꯒꯤ ꯂꯝ ꯂꯩꯇꯕ ꯑꯝꯇ ꯂꯩꯇꯦꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯦꯟꯗꯣꯔꯛꯇꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯐꯥꯎꯕ ꯆꯥꯎꯔꯕ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯤꯡꯅꯔꯨꯔꯤꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ ꯃꯁꯥꯅ ꯃꯃꯪ ꯊꯤꯖꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯦꯕ ꯃꯥꯅꯦ ꯇꯥꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯨ ꯑꯁꯣꯝꯗ ꯑꯕꯤꯛꯁꯅꯥ ꯀꯔꯤꯃꯇ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯡꯅꯍꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥꯅ ꯍꯟꯗꯨꯅ ꯌꯦꯡꯉꯛꯄꯗ ꯈꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯕꯤꯛꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯐꯝꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯕꯤꯛꯁꯅꯥꯅ ꯊꯕꯛ ꯑꯗꯨ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯅ ꯈꯪꯂꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯉꯥꯜꯂꯤꯕꯒꯦ ꯑꯃꯗꯤ ꯕꯦꯇ꯭ꯔꯤ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯈꯥꯡꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯌꯦꯡꯊꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨꯁꯨ ꯑꯍꯟꯕ ꯁꯤꯟꯗꯣꯛꯂꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯃꯍꯥꯛ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯒꯤ ꯃꯀꯣꯛꯇ ꯀꯣꯏꯁꯦꯠ ꯑꯃ ꯁꯦꯠꯆꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯒꯝ ꯃꯔꯤꯡꯖꯨꯝꯗ ꯌꯣꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯄꯔꯞ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯃꯨꯛ ꯀꯥꯞꯇꯨꯅ ꯂꯥꯛꯂꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯌꯦꯡꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ
ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯤ ꯀꯞꯄꯤ ꯑꯉꯥꯡ ꯀꯞꯄꯤ ꯍꯥꯏꯅꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯇꯨꯔꯦꯟꯂꯣꯝꯗ ꯍꯥꯏꯊꯔꯒ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯋꯥꯏꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯖꯒꯥ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯤꯅꯒ ꯑꯃꯨꯛ ꯎꯔꯝꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯌꯣꯄꯥꯛ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯁꯤꯔꯤꯠ ꯁꯤꯔꯤꯠ ꯅꯥꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯅꯥꯟꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯕꯤꯛꯁꯅꯥꯅ ꯂꯩꯃꯥꯏ ꯑꯗꯣ ꯇꯧꯈꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯔ ꯂꯨꯅ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯆꯐꯨ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯕ ꯃꯇꯨꯡꯗ ꯑꯕꯤꯛꯁꯅꯥꯅ ꯆꯐꯨ ꯑꯗꯨꯕꯨ ꯇꯞꯅ ꯂꯩꯃꯥꯏꯗ ꯊꯥꯡꯀꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯗꯕ ꯑꯣꯏꯔꯁꯅꯨ ꯂꯥꯏ ꯐꯥꯎꯕꯅ ꯈꯪꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨ ꯁꯨ ꯍꯥꯏꯗꯨꯅ ꯀꯥꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨꯁꯨ ꯕꯔ ꯕꯔ ꯂꯥꯎꯔꯕꯅꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯀꯥꯔꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝꯁꯨ ꯅꯝꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯌꯦꯠꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯨꯝ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯍꯨꯝ ꯍꯨꯝꯗꯨꯅ ꯊꯤꯔꯤ꯫ ꯍꯥꯏꯕꯗꯤ ꯆꯐꯨ ꯑꯃꯗ ꯉꯥꯃꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯉꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯆꯦꯜꯂꯒ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯈꯨꯠꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯕꯤꯛꯁꯅꯥꯅ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯒꯅꯤ? ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯀꯗꯥꯏꯗꯅ ꯆꯦꯟꯕ ꯉꯝꯖꯒꯅꯤ? ꯂꯥꯎ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯔꯨ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯁꯔꯨ ꯑꯁꯤ ꯑꯉꯥꯡꯒꯤ ꯈꯨꯠ ꯈꯨꯅꯤꯡꯗꯒꯤꯅ ꯈꯣꯡꯖꯦꯡ ꯐꯥꯎꯕꯒꯤ ꯑꯣꯏꯒꯗꯕ ꯁꯔꯨ ꯃꯀꯛ ꯑꯃꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯕꯤꯛꯁꯅꯥꯅ ꯁꯔꯨ ꯑꯗꯣ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯨꯡ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯨꯡꯂꯣꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯀꯔꯤ ꯀꯥꯟꯅꯕꯗ ꯀꯞꯂꯤꯕꯅꯣ? ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤ ꯇꯧꯗꯨꯅ ꯅꯪꯅ ꯀꯞꯂꯤꯕꯅꯣ? ꯑꯩꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯣꯏ ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ ꯑꯃꯨꯛ ꯊꯨꯅ ꯌꯥꯡꯅ ꯄꯣꯔꯛꯀꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯕꯤꯛꯁꯅꯥ ꯇꯨꯡꯗ ꯍꯟꯅꯗꯤ ꯌꯦꯡꯗꯦ ꯒꯝ ꯒꯝ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯤꯠꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯃꯅ ꯑꯕꯤꯛꯁꯅꯥꯅ ꯆꯠꯈꯤꯕꯗꯨꯗ ꯁꯟ ꯁꯥꯔꯒ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯣ ꯈꯨꯗꯛꯇ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯦ ꯑꯕꯤꯛꯁꯅꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯕꯤꯛꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯔꯨ ꯃꯇꯦꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯆꯦꯠꯁꯤꯡ ꯃꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯕꯤꯛꯁꯅꯥꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯕꯤꯛꯁꯅꯥꯅ ꯎꯄꯨ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯕ ꯃꯤꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯅꯨꯡ ꯑꯃꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯕꯤꯛꯁꯅꯥ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕ ꯕꯥꯔꯇꯤꯟ ꯑꯗꯨꯗꯒꯤ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯏꯊꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯝꯂꯤꯕ ꯃꯅꯝꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯕꯤꯛꯁꯅꯥ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯧꯒꯗꯧꯔꯤꯕꯅꯤ꯫
ꯑꯁꯨꯝꯅ ꯑꯕꯦꯛꯁꯅꯥ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯔꯨ ꯃꯈꯛꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯀꯨꯗ꯭ꯔꯣꯛ ꯎꯄꯨ ꯑꯗꯨꯗ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯑꯕꯦꯛꯁꯅꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯍꯩꯕ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯄꯣꯏꯅꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯒ ꯎꯅꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯠꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯕ ꯑꯃꯗꯤ ꯃꯥꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯅꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯃꯛ ꯈꯨꯔꯨꯝꯂꯁꯤ ꯑꯗꯨꯕꯨ ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯔꯣ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗꯤ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯄꯣꯏꯅꯥꯕꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯖꯥ ꯄꯨꯖꯥ ꯈꯣꯏꯔꯝꯒꯗꯕꯅꯤ ꯅꯨꯃꯤꯠ ꯀꯧꯕ ꯏꯁꯣꯔ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯤꯡ ꯆꯤꯡꯁꯤꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯡꯁꯥ ꯌꯥꯏꯕꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯅꯨꯡꯁꯥ ꯌꯥꯏꯒꯗꯕꯅꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯖꯥ ꯄꯨꯖꯥ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯀꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯒꯗꯕꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕꯗꯨ ꯂꯥꯏ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯐꯠꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯇꯥꯏꯅꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯗ ꯇꯥꯏꯅꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯄꯣꯏꯅꯥꯕꯗ ꯃꯁꯥ ꯁꯣꯟꯊꯔꯤꯕ ꯑꯁꯤ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯇꯤꯟ ꯑꯣꯏꯅ ꯈꯨꯔꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯅꯥꯕꯒꯤ ꯃꯁꯥ ꯆꯣꯛꯊꯔꯤꯕ ꯃꯄꯥꯡꯒꯜ ꯆꯥꯎꯗ꯭ꯔꯤꯕꯗꯨ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯑꯣꯏꯅ ꯈꯨꯔꯨꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯁꯨ ꯑꯗꯨꯝ ꯉꯥꯏ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀꯔꯤꯅꯣ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅꯃꯛ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯤꯖꯤꯟꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ